President's rule chalaidringai N Virenna Chief Minister fam thadokraba matung amasung President's rule chalairaba matung dasu Leingak semba ngamdana lakhiba adu anoba Leingak ama semjarage haina MLA kunmathoina Prime Minister amasung Union Home Minister da cherol pishinduna Peesinkhre. Prime Minister Narendra Modi amasung Union Home Minister Amit Shah da Peesinkhriba cherol singaduda BJP, NPP, NPF amasung JDU gi punna MLA kunmathoina Khutyek piki cherol singaduda kairao ACG MLA Laurembam Rameshwar Wangjing Tentha ACG MLA Paunam Rosen Uripok ACG MLA KH Raghumani Thanga ACG MLA Tongbram Ravindro Hianglam ACG MLA Dr. Yumnam Radheshyam Jirivam ACG MLA Muhammad Achafuddin Tamenglong ACG MLA Jang Hemlung Panmai Thairok ACG MLA Thokchom Radheshyam Kaisamthong ACG MLA Nisikant Sapam Lamsang ACG MLA Sorokhaibam Rajen Wangoi ACG MLA Khuraizam Loken Karung ACG MLA J Kumosha Khetrigao ACG MLA Saik Nurul Hassan Mayang Imphal ACG MLA Kongkham Rovindro Singzamai ACG MLA Yumnam Khemchan Wangkhai ACG Thangjam Arun Kumar Fungyar ACG Leishio Kaising Thangmaiban ACG MLA Khumukjam Joy Kisan Nauria Pakhang Lakpa ACG MLA SKTV Mao ACG MLA Loshidi Kho amasung Ukhrul ACG MLA Ramuibana Khutyek piki Makoina Peesinkhriba cherol singaduda state asida President's rule chalairakpa tha ahum fazilakle adubu miyamna thajanaramba adudi fangba ngamdre Santi tangdu laitaba hanjilaknaba chap chaba thabak amata lokhatpa ude amaromda CSO kayana miyam galoinana President's rule gi mayokta pendaba kholau laurokpa galoinana ruling MLA singda oiriba phimam masigi tekchak pugadabani haina taksilakli maramaduna lamna masigi miyam gi apambagi matungina amadi Santi mapung fana hanjilaknaba anoba Leingak ama semnaba thabak paikhat piyu haina taksinke